ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯥꯒꯁ꯭ꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯈꯨꯟꯅꯥꯏꯊꯧꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯁꯩꯔꯦꯡ ꯇꯦꯈꯥꯎ ꯂꯝꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯊꯥꯛ 8ꯀꯤ ꯃꯤꯇꯩꯔꯣꯟꯒꯤ ꯇꯝꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯁꯩꯒꯤ ꯈꯣꯟꯊꯣꯛꯇ ꯁꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯈꯨꯟꯅꯥꯏꯊꯧꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯃꯄꯥꯔꯤ ꯑꯍꯟ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛ ꯁꯅꯥ ꯇꯦꯈꯥꯎ ꯂꯝꯗꯝ ꯇꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯃꯤꯇꯩ ꯁꯩꯗꯥꯡ ꯑꯣꯏꯔꯤꯕꯤ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯕꯤ ꯆꯤꯛꯅ ꯂꯦꯝꯅ ꯄꯥꯟꯖꯕꯤ ꯇꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯚꯩꯒꯆꯟꯗ꯭ꯔ ꯂꯥꯏꯅꯤꯡꯊꯧ ꯁꯔꯒꯗꯦꯕꯒꯤ ꯃꯔꯨꯞꯂꯣꯏ ꯆꯤꯡꯊꯪꯈꯣꯝꯕ ꯂꯥꯏꯅꯤꯡꯊꯧ ꯑꯍꯨꯝ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞꯂꯣꯏ ꯁꯥꯃꯨ ꯐꯥꯉꯩ ꯃꯔꯨꯞꯅꯤ ꯈꯨꯗꯣꯜꯒꯤꯗꯤ ꯃꯑꯣꯡꯅꯤ ꯀꯨꯔꯪꯒ ꯅꯌꯅꯤ ꯈꯨꯗꯝꯅꯤ ꯇꯦꯈꯥꯎ ꯂꯩꯃ ꯈꯨꯗꯝꯅꯤ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯏꯔꯩꯗ ꯃꯤꯇꯩ ꯋꯥꯔꯤ ꯏꯔꯣꯏꯅꯩ ꯚꯨꯕꯣꯟꯇꯤ ꯂꯥꯏꯅ ꯆꯤꯡꯁꯥꯡꯅ ꯚꯨꯕꯣꯟꯇꯤ ꯂꯥꯏꯅ ꯆꯤꯡꯁꯥꯡꯅ ꯀꯥꯎꯗ ꯈꯂꯣꯡ ꯑꯣꯏꯔꯤꯌꯦ ꯇꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯀꯃꯩꯈ꯭ꯌꯥꯅ ꯀꯣꯟꯕ ꯂꯝ ꯚꯒꯇꯇꯒꯤ ꯂꯩꯄꯥꯛꯅꯤ ꯚꯩꯔꯣꯞꯅ ꯀꯣꯟꯕ ꯂꯝ ꯕꯥꯟ ꯅꯤꯡꯊꯧꯒꯤ ꯂꯧꯄꯥꯛꯅꯤ ꯄꯥꯟꯗꯨ ꯍꯤꯗꯦꯟ ꯃꯅꯥꯛꯇ ꯑꯃꯨ ꯍꯤꯗꯦꯟ ꯃꯅꯥꯛꯇ ꯔꯥꯖꯕꯥꯔꯤ ꯌꯣꯛꯄꯤꯔꯤ ꯃꯤꯇꯩ ꯈꯨꯡꯒꯪ ꯈꯨꯟꯗꯥꯔꯤ ꯖꯃꯨꯅꯥ ꯀꯞꯂꯤ ꯇꯣꯔꯕꯥꯟꯗ ꯈꯨꯟꯗꯥ ꯏꯁꯩ ꯁꯛꯈꯤꯌꯦ ꯂꯪꯀꯥꯖꯥꯟꯒꯤ ꯁꯩꯔꯦꯡꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯤꯌꯦ ꯇꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯂꯩꯀꯣꯜ ꯁꯦꯝꯕ ꯂꯩ ꯁꯦꯝꯕ ꯋꯥꯔꯦꯡ ꯐꯥꯕ ꯉꯥꯏꯔꯤꯌꯦ ꯂꯝꯗꯝꯁꯤꯗ ꯄꯣꯛꯆꯕ ꯂꯥꯡꯑꯣꯜ ꯈꯨꯗꯤꯡ ꯊꯧꯒꯟꯕ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯆꯒꯦ ꯂꯝꯗꯝꯁꯤꯗ ꯆꯥꯎꯖꯒꯦ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤ ꯃꯥꯂꯦꯝ ꯑꯇꯤꯌꯥ
ꯑꯩꯈꯣꯏꯒꯤꯅꯤ ꯄꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯃꯤꯇꯩ ꯁꯩꯗꯥꯡ ꯑꯣꯏꯔꯤꯕꯤ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯕꯤ ꯆꯤꯛꯅ ꯂꯦꯝꯅ ꯄꯥꯟꯖꯕꯤ ꯇꯦꯈꯥꯎ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯚꯥꯔꯇꯤꯌ ꯗꯂꯤꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯥꯒꯤꯔꯨꯠ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯣꯜꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯅꯣꯡꯃꯗꯤ ꯁꯣꯏꯔꯔꯣꯏ ꯄꯟꯊꯨꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯟꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯅꯣꯡꯃꯗꯤ ꯁꯣꯏꯔꯔꯣꯏ ꯄꯟꯊꯨꯡ ꯅꯣꯡꯃꯗꯤ ꯁꯣꯏꯔꯔꯣꯏ ꯄꯟꯊꯨꯡ ꯑꯅꯤ ꯂꯣꯡꯕꯤꯒꯤ ꯌꯥꯡꯕꯤꯊꯛ ꯂꯥꯏꯖꯊꯛꯀꯤ ꯀꯣꯡꯒꯣꯜꯒꯨꯝ ꯈꯪꯅ ꯎꯅ ꯃꯥꯡꯈꯤꯅꯤ ꯃꯤꯑꯣꯏꯕ ꯅꯍꯥꯅ ꯃꯄꯥꯜ ꯐꯔꯤꯉꯩ ꯇꯥꯏꯕꯪꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯅꯁꯥꯒꯤ ꯂꯝꯊꯨꯡꯐꯝ ꯈꯪꯅꯕ ꯊꯋꯥꯏꯒꯤ ꯇꯨꯡꯅꯐꯝ ꯊꯤꯍꯧꯔꯣ ꯃꯤꯅ ꯄꯥꯝꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯜ ꯀꯌꯥꯗ ꯇꯤꯛꯄꯅꯣ ꯅꯨꯡꯁꯤꯕꯅ ꯄꯨꯜꯂꯕ ꯄꯨꯟꯁꯤꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯂꯩꯔꯔꯣꯏ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯀꯔꯤꯝꯒꯟꯖ ꯖꯤꯂꯥꯒꯤ ꯄꯊꯥꯔꯀꯥꯟꯗꯤ ꯂꯝꯗꯝꯒꯤ ꯔꯥꯖꯕꯥꯔꯤ ꯕꯒꯥꯗꯍꯥꯔ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯣꯛ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯑꯣꯖꯥ ꯂꯃꯥꯕꯝ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯁꯩꯔꯦꯡ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 15ꯅꯤ ꯚꯥꯔꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝ ꯅꯨꯃꯤꯠꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯤ ꯇꯔꯥꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯐꯤꯔꯥꯟ ꯌꯨꯡꯂꯤ ꯃꯥꯏꯀꯩ ꯃꯔꯤ ꯃꯆꯨ ꯑꯍꯨꯝꯅ ꯂꯩꯇꯦꯡꯂꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡ ꯐꯤꯔꯥꯟ ꯆꯤꯡꯈꯠꯂꯤ ꯅꯤꯡꯇꯝꯅ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠꯂꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯟ ꯃꯥꯟꯅꯅ ꯊꯧꯒꯟꯖꯔꯤ ꯚꯥꯔꯠ ꯏꯃꯥꯒꯤ ꯀꯣꯂꯣꯏ ꯁꯣꯜ ꯑꯁꯤ ꯈꯣꯟꯊꯣꯛ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯑꯣꯏꯔꯁꯤ ꯖꯅ ꯒꯅ ꯃꯅ ꯔꯥꯁꯇ꯭ꯔꯤꯌ ꯁꯪꯒꯤꯠꯅꯤ ꯆꯞ ꯃꯥꯟꯅꯅ ꯔꯥꯁꯇ꯭ꯔꯤꯌ ꯁꯪꯒꯤꯠ ꯁꯛꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯑꯥꯒꯁꯠ ꯊꯥꯒꯤ ꯇꯥꯔꯤꯛ 15ꯗ 1898 ꯏꯪ ꯀꯨꯝꯗ ꯚꯥꯔꯠ ꯂꯩꯕꯥꯛ ꯅꯤꯡꯇꯝꯕ ꯐꯪꯈꯤ ꯏꯪꯔꯦꯖꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝ ꯃꯨꯟꯈꯤ ꯏꯪꯔꯦꯖꯁꯤꯡꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯝꯃꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 200 ꯄꯥꯜꯂꯝꯃꯤ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ ꯚꯥꯔꯠ ꯃꯆꯥ ꯀꯌꯥ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯊꯧꯕ ꯈꯨꯗꯤꯔꯥꯝ ꯑꯃꯗꯤ ꯚꯒꯠ ꯁꯤꯡ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯇꯩꯁꯨ ꯑꯊꯧꯕꯁꯤꯡ ꯃꯅꯤꯔꯥꯝ ꯗꯦꯋꯥꯟ ꯄꯤꯌꯣꯂꯤ ꯐꯨꯀꯣꯟ ꯐꯥꯈꯤ ꯚꯥꯔꯠ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯁꯍꯤꯗ ꯑꯣꯏꯈꯤ ꯑꯔꯣꯏꯕꯗ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯍꯧꯈꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯝꯖꯤꯡꯈꯤ ꯕꯟꯗꯦ ꯃꯥꯇꯔꯝ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯚꯥꯔꯠ ꯃꯆꯥꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯅ ꯚꯥꯔꯠ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤ ꯚꯥꯔꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯈꯤ ꯈꯨꯌꯥꯈꯥꯗ ꯈꯨ ꯂꯩꯇꯥꯗꯨꯅ ꯄꯨꯅꯦꯝꯖꯔꯤ ꯀꯣꯛ ꯅꯣꯟꯅ ꯁꯍꯤꯗꯁꯤꯡꯕꯨ ꯅꯣꯜꯂꯨꯛꯆꯔꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤ ꯀꯧꯕ ꯂꯝꯗꯝꯒꯤ ꯕꯣꯔꯕꯥꯔꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯀꯕ꯭ꯔꯕꯝ ꯖꯣꯏꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯄꯥꯏꯔꯁꯨ ꯃꯤ ꯉꯥꯎꯏ
पाइद्रसु मी ngawi angakpani paisagi magun afaba migi khutta paisa leiradi chakhot halli phattaba migi khutta paisa leiradi mi manghalli paisagi mi hatli paisana mi semi paisagi ijat yonthok I paisana ijat phangalli lairabagi lai ina khunbagi sanapot ohanning bata oihalli angakpani paisagi magun loijare APM Lairami Channel na pangthok chariba saireng isi aibathisi thauram masigi jangaiga mapan suba tangkakki saireng pathokpagi thauram masida manga suba saireng oina laukhat chari Assam gi hojai kobol lamdamda laibiriba amadi Kothaltoli ME School gi retired headmaster Oja Thangjam Birendro gi saireng phajadaba leite haina mingtholaba saireng asibu pathoktuna tahanjariba Nongthonbam Kamal Isama phajadaba leite phajadaba leite mantri MLA oina laingak pairaba pham achauba pairaba sarkar gi thabak tauraba phajadaba leite thirasu munarang rasi leirani paisabu pairaba selbu leiraba nungai afababu oiraba taubabu ngamlaba phajadaba leiraroi leite phajadaba leite minasu lainasu pamnaba matam mathot karakpa punsi leisa pakhang oiraba langja kwak phaubu phajei yong iroi phaubu phajei nongju matam turel masu imai chona phajei yening matam upal haipal mitpham hongamda phajei saji sangai ma budi kariga changdamni phajei loina phajei malem pumba phajaba ngakta oijarasu gun mabu yaudana phajabana karibudi tauruni loijare